Pau Kangpokpi District ki Ireng Naga Village Thokiba Pamdaba Thodogadu Matungda Amu Hana Thokandiganu Haina Governor the Petrol Pisinkre Education subject ki oinadi concerned subject ta qualified hoiba candidate sing tamak thabak khanbiu haina aspirant singna appeal tawrakle Lengak na license piduna yungang jolhan bayaning de haiduna mera pai bisingna wakalakle Lengak ka yanaba purakpadagi petrol pump sing mahusagum mathau tawba haukhre khongjang manungda black ta petrol thadokibade laite hairi Amadi artist amubu furumbagi thawong laibak thibani January bamioi singna sengdorakadabani haina victim moiriba the dirty strike ki vocalist H Kennedy na phongdorakle Kurumzari ISCOM Manipuri Pau meeting tabiri bakhwai punamapu taram noksari hauji pau sandokna bizari Kukilal haulup amagi mioi sing oigani singnaba singna ngarang Kangpokpi district ki manung sanba Ireng Naga village ta laktona khulgi potsai thugai baga loinana khunsa singda ki ekhang pokhalambagi thodogadu gi matangda People's Movement for Peace and Development Manipur PMPDM gi mihut kangbu mananga sinumidang wairam governor da memorandum ama pisinduna wakatkre Tanbayabadi ngarang ahing masakhang daba mioi singna Ireng khulgi gate saba waiting set thamba chokri sing thugairam batanatana Kukilen namadi stay away haibana chingba wahi sing tharung khibani loinana Ireng khulgi chairman da WhatsApp ta call tawraktuna athubada lambi thingliba du tokadabani natrabadi nongmai kapsin gani amadi khul tumnamai thagani haina ki halakhiba laikhrabani Laiki hairi thawdowasigi matangda governor da aiba serwal ama pisiluraba matungda paumi singa unaba amada PMPDM gi convener Singamayum Jalal na phongdokhibada ngarangi thawdogaduna maram oiraga matam ama hektada kanglup anigi marakta pamnaba thudok sing thoklakpa yabagi akiba leiriba asida Manipur gi governor na matam sana yangsin biduna khulladugi miyambu tangdu leitana lehanbiu haibana singba wafam sing cherolasigi khuthangda taksin khre loinana athuba matamda governor na matam ama lepiraktuna PMPDM gi mihut singa unabiu haina so haijaki haina pawdam lakhe Nakal lama romda PMPDM gi co-convener Julia Singlai na phongdokhibada matam kharagi mamangda Foothills Naga Coordination Committee FNCC amadi Manipur lengak ki marakta inakhiba yana cherol adugi matungina hauzik paliba PR lengak asina paikhatpham thomba thabak sing paikhatpiu aikhoi masel lamaga amaga nuksisanana madi tangdu leitana hingba pami haikhe Hello, Ladangul Irene Hana Kunaba, Mafam Cheshida, hello, Kangup Ani in Barata. Governor Hector Matamabada, Pandava, Kolakaya, apprehensive atmosphere later Masiga Marie Lenana, People's Movement for Peace and Development Manipurna. Sisi apagi Manipur ye kai khunazaraba kai governor da kai memorandum ama kai submission tawjalure Ireng ki area sida lariba apagi security ki phibam amasung kanglupani ki marakta lariba khatabase masi government sida prokanaba madu mari leinaba hiram chikuda akai famina wari sanabagi adugumba tanjama akai bibinanaba adugi appointment so akai sip tawjakre Thokiba Ireng Naga village ta ashi thokiba thodok ase amuka hanna thokdanaba haina leiriba sarkar asina yamna phajana initiative lobinaba haina haijabani adudaga makhadana hainingba amana FNCC ga Naga ki akhoi ki Manipur state ki
luchingba wari sanakibada inakiba chedusu moisu ningsangpire hairaga lौगदौरिबा अखोई फुटहिल्स एरिया दा लेबा अखोई नागा सिंगी लेरिबा लम खुदिंगमक सिदा लौगदौरिबा थौदां खुदिंगमक से यारगदि अमसु पीस नॉर्मल सी लाक्षे हाइबा तारगदि लेरिबा जाति अनिमक सि नुसिना से हाइबा तारगदि लेरिबा स्टेट गवर्नमेंट सिना होय हुजिपति प्रेसिडेंट रूल्स लेख्रे अदुबु लेंगाती अमानदि पाइरिदना अदु माना खरा यामना इनिशिएटिव लौकिरे हाइरगा लेरिबा अखोई फुटहिल्स एरिया दा मोइना अखोई हाइना खिबा इना खिबा एफएनसीसी दा इना खिबा अमसु अखोई नागा के अहन सिंदा मोइना हाइगे सिदो चप चप थौदांग दो लौकिदबा हाइना ngasi media ki chuda in haijabuni Manipur Public Service Commission MPSC na ayama piraba matung Directorate of University amadi Higher Education na Assistant Professor launaba sathariba recruitment process asi education subject ki oinadi tha sigi tang tareta Manipur University na thokiba order number 910 gi matung inna recruitment process sathabiu haina aspirant singi maikai dagi phongdorakli ngasi Manipur Press Club ta aspirant mayam na sinduna pangthokiba paugi mifam amada aspirant singasi gi mihut Thongram Anil Kumar na haikibada mamang sahi gi December gi tang manga da MPSC na assistant professor chamri ga taramapan launaba notice ama thokhi masigi manung da education subject ki oina assistant professor kunnipan launaba gi warol su yaukhi amade notice adugi matung inna hairiba assistant professor asi apply ki damak candidate amana yamdrabada Indian University natraga accredited foreign university amadi concerned subject atu da master's degree loirakpaga loinana chada yankhai manga fanglakpa amadi national eligibility test exam su pass tawrakpa natraga UGC regulation 2019/2016 gi matung ina PhD degree fanglakpa oigadabani haiba wafam thengnakhi masigi matung mamang sahi gi December 18 da MPSC na amuk hanna thokraba order amuk semdoktuna education and other qualification da hana concerned subject hairamba adu concerned relevant allied subject haina semdokhibaga loinana allied subject ki oina mamang sahi gi September gi tang tarani thoi da Manipur University na thokhiba order adu chanagani hairakhi adubu ningsing bayabadi Manipur University na thokhiba order adudi PhD gi admission taunaba khaki notice amani masida MPSC na karamna lana handokli bano haibase angapa fawi loinana education subject ki oina recruitment asigidama Manipur University na thokiba order matung ina recruitment tathabiu haina sumahak na appeal tawki haibadi educational and other qualification da hana concerned subject hairambadu concerned relevant or allied subject haina semdokibaga loinana allied subject ki oinadi Manipur University na September 12, 2025 ta thokiba office order number 325 adu chanagani haiki adubu ningsingba yabadi Manipur University na thokiba order to the PhD admission tawnaba khakini aduga hairibu order si MPSC na karamna lana handulibano haibasi angakpa phawi serak asida MPSC na nauna semdolaba kangon asina experience singda samamnaba yamna twale aduga tongan ba subject kayagi oina waza launaba honariba asida lefam thokpa maki thak adu subject amaga yan sinnabaga loinana tasengna yamna sayedaba no wo phangjaki hairiba yan sinaba asi education subject hairiba asidadi thoningdabaki MPSC amadi Directorate of University and Higher Education Government of Manipur representation Pishinjaki by representation sing aduki manungda number 1 da education subject ki oinadi Manipur University na thokiba order office order number 910 7 January 2026 asida yumpham oiraga recruitment asi tobiu haibasini Lengak na yuyon bagi ayaba piduna Imphal West ki Malom gi mafam amada yuyol haliba sigi mayok ta yaning da bafong doktuna Malom apunba mayra pai bisting ngasi Malom kaitel da wakan mifam sathakre wakan mifam adu da our land our rule no liquor in Malom liquor is not development liquor fuels domestic violence samadi liquor destroys society no sale of liquor in Malom haibana chingba play card sing season akiba loinana Imaibel singna akan makholau ke asul lauki ngasigi wakan mi famadu dasaruk yakibi Malom mayai laikai mera paibi gi president Kangjam Ongbi ibe yaimana haikibada
यूना मरम ओइरगा लमदम असिदा मियोय कया अमा सिखिबा मपुरोइबा काइनाखिबा अमदि नुपी ओइबी कयाना अवाबा नंगौबगी थौदोकसिंग लैनरिङै चैरक असिदा लैंगाकना यू योनबगी अयाबा पिसिन्दुना लमदम असिदा यू योनरक्लिबा असि लाइबक थीबनी मरुओइना लमदम असिदा सुंग्लिबा युगी पोथोकसिंग असिबु मपाल लमदा थादुना मणिपुरगी सेमिटलोनदा कानाबा पिहनगनी हाइना लैंगाकना थमकिबा वाफम अदुगी महुत्ता मपाल लमदगी पुसिलकपा लिकरसिंग असिबु लमदम असिदा योनबा याबगी अयाबा पिसिन्दुना युगी दुकान हंगनरक्लिबा असि ममा ओइबी कयाना याबा ngamloi मरमदी यू हाइबा पोसक असिदी नुपी ओइबी कयाना हुवमगुम उरिबनी लोइनना लमदम असिदा हौरक्लिबा कैसु खंगसदबा नहा कयाना यू असिबु सिजनदुना इमुंग मनुंगदा नुपी अंगांग फुबा अमदी चैबना सिंगबा का हेनबा थौदोसिंग थोक्तबा नते मसिगिसु मथक्ता यूना मरम ओइरगा मियोय कया लिवर सिरोसिस तादुना मखोइगी पुंसी पिखम नखरबनी हारिबा फिबम असिदा ममा ओइबी सिंगना मतौ करमना येंगलगा लैगदौरिबनो लोइनना होजे होजे ngakpi senbigani haiduna leiriba lengak asina lamdam asibu ngakpi senbibagi muhutta muthatnaba thausil satharakliba ase thuba matamda handokpiyo haina sumhangna apil tawkhi Malomda yu yomba Malomda yu yomba yamna nuwaitaba thamoy yam chokpa haibadi aikhoina ngasi leirak phulakta yu yoliba isai nausing mayama sikraba ipuraba kayama mangna khraba lukhabi kayama horaba asmai tawdana chaina khanglingai marak asida hauji sarkar na pamit pisanduna ayaba piduna hoji manipur gi mafam ayamba jaga da yu yombagi pamit pisan hang dukan mayama hang toknarak le masi agoi thamoi sokna nungai chade yamna nungai te aikoi kapningi asiguma mataw asikarino ahamada harami sarkar na ko aikoi manipur yu sunge haraga मपालम दा थादोकनी अखोगी छंदा लंबी अमा होइगनी अखोई मणिपुर गी यामना छंदा लंबी मा होरगा अखोई मणिपुर गी अखोगी सेंथुंगी फिमम दा यामना नुंगाइबा मा होइगनी ना हाबिरमी अदुवा हजंगना मपालम दai पुसलपा यु मयाम असिना इचाइना मयाम जिगी खयाता ताहले हरगा इचाइना मयाम असि मांगना बा यामना चावा पोल अमा ओइरगले अखोई थम याम कमनिंगी हाबि मरमदि करिनो हजिक लुखाबि कयानो लेरिबा से यु हाबा यु से अखोई नुपी ओइबि अखोई दिने खुनी हाइना खली लांगी सेकेंड वारबा मतम मसिदा रिलीफ छिंगी लेबम नैतदना ngang मक्तसु धारणा तौदना तौरी अदु मसिगी तुंगोइ नमलगा हुजि हुजि अखोइ सरकार गी करम वखलदगी न मखोइना हारिबा पुनमक्सि तुंगोइ नरमगा मालोमदा अखोइगी मालोम प्रजागी अयाबा मत यावदना मखोइना मालोमदा युलिका योनगनी पारमिट पीरगा तौनेन तौरिबसे मसिगी मायोक्ता अखोइना मायो धारणा सि फमजबनी करिगुम्बा मखोइना मसिगी खोंजंगजे हंदोक्तरगादी अथुबा मतमदा हंदोक्तरगादी मालोमदा लेरिबा मैरा पाइबि लुक अमदी अखोइ प्रजा पुनमना सीबना खंगना अखोई धरना से इहो से कन्ना छगलकनी अखोई होजि जे लेकाई दे योली सिबोक्ता अखोई खांग ngamdadana तौरिसिदा सरकार न करम वखल मखोई करी वखंदन अखोई मालोम प्रजा उसितबने ना खंजै हेक्ता मखोई न ngmme हाइबा मतागुम परमिट पिछलगा मालोम दा योनेन तौबिसे अथुबा मतमदा सरकार न खोंजंग जे हंदोकि अदु नत्रबदी मालोम अपुनबगी ओइना अखोई सीबना खंगदना धरना से अखोई खोंजन चंगजन जरकनी मणिपुर पेट्रोलियम डीलर्स फ्रेटर्निटी न तंपाकी मफम सिंग लेरिबा पेट्रोल पंप सिंग थोंगलोन बगे खोंजंग संगसिलखिबा दु लेंगा कवारी सानादुना यानाबा पुरकपदगी खुदकदगी हंदोकले हाइना फ्रेटर्निटी यसिगे कन्वीनर लाइसम जोगेंद्र न फोंगदोरकली वाफम सिंग से मणिपुर प्रेस क्लब की थांगजेंग होल्ड फमकिबा पाउगी मिफम अमदा महाक न फोंगदोखिबनी महाक न मखा तारादुना थासिगे तांग निपान की नुमिदांगदा बिष्णुपुर डिस्ट्रिक्ट की मनुंगसना लेबा MS Elidas पेट्रोल पंप दा सखंगदबा सिंगना बोम लंगसिंदुना पोखाई हलंबगी थौदोका मरी लेनना मणिपुर पेट्रोलियम डीलर्स फ्रेटर्निटी ना मतम कक्तना संगसिनखिबा पेट्रोल पंप सिंग थोंगलोनबगी खोंजंग अदु मणिपुर पेट्रोलियम डीलर फ्रेटर्निटी अमदि मणिपुर लेंगा की कमिश्नर होंग गंगासी नुमित युंग मतुंग पुंग 12 गा मिनिट 30 चटपा मतमदा वरी सानरबा मतुंग पॉइंट अहुमदा यानाबा पुरक्तुना पेट्रोल पंप सिंग थोंगलोनबगी खोंजंग सिंगसी खुदक्तगी हानागुम पेट्रोल पंप सिंग थोंग हांगलगनी हाई बलेंगा कवरी सनकी बदुदा मणिपुर पेट्रोलियम डीलर्स फ्रेटर्निटी ना लेंगाक तांदना लाखिबदि मानहुम मरुइना लेरिबा पेट्रोल पंप सिंगसी सिक्योरिटी नंगाक सेंदुना थंबा पेट्रोल पंप सिंगदा मतुंग ताबदा असियाना थोलपा अमदी अमांगा ता थोलपा मतमदा लेंगाक न कंपेंसेशन पीबा अमदी हंदक MS Elidas ऑयल पंप ता बोम पोखायंदुना अमांगा ता थोगन खिबा थौदो अदुबो लेंगाक न मतिक साबा कंपेंसेशन पीबियो हाइबा वकत सिंगसी कमिश्नर होंगी माइकैदगी सुथबक्ता ओंथोगलगनी हाइबगी थाजबा पिरखी लोइनना मियामना थेंगनरिबा खुदोंग सादबा सिंगसी येंगलगा
खोंजंग असी हंदोकपनी अमदी मणिपुर पेट्रोलियम डीलर्स फ्रेटर्निटी ना पेट्रोल पंप सिंह थोंगलोनबगी खोंजंग संगसलिंगै मतमदा तोंगान तोंगान बा मफम द ब्लैक द पेट्रोल योलिबा सिंह अदु पेट्रोल पंप सिंह दगी हाना लौसिननखिबा अमदी सिंह दगी पुसिलकपा पेट्रोल ngaktani masida haining libadi fraternity na khongjang sangsalingai manungda petrol pump sing dagi petrol thadokhiba leite maramaduna miyam na petrol pump sing da lan na ubida na bahai na so appeal tokhi hojik government ga asi wari sanara matungda yanaba propadagi pudakdagi oina hojik petrol pump sing hangbagi akoi ware tongna jare pudakdagi oina akoi dum hangdukjaragani aduga akoina ju public da ju appeal tokjaning buje akoina mamang da so dum haijabaduni petrol pump akoigi dealer tawriba singje akoi je hojik se loina bak yamna akoi ju suffer tawba yamna waba aduiduna public singna handaki akoina petrol pump don hiba matam sida public singda awaba adagi sigi petrol phangdaba diesel phangdaba gi mayam se akoi ju yamna nuaijate adubu akoi fraternity gi side tagi akoi da ju mayam mama akoi masida petrol pump da bom angsenba bom khaiba amasung akoi gi property solokpa akoi even akoi gi petrol pump da tawjariba akoi gi employees ing sokpa khotpa yawba yabagi dugumbagi masida misimina yawba yaba dugumba kaya ama tholokpa yaba na maram oiraga oina karigumba government da demand khara ju tawjabani amasung akoi gi isnaujing laibiribi jeta ju akoina appeal tawjai siumba thokse amana matungda tuan bidanaba appeal tawjari लमदमसगी रॉक म्यूजिक दा ममिंग लेरबा बैंड अमा ओइरिबा दी डर्टी स्ट्राइक की वोकलिस्ट सगोलबन थांगजम लेरक्तगी हैक्रुजम कैनेडीबु थासगी तांग 13 दा इम्फाल ईस्ट की मनुंगसन लेबा ताउरेमदा पांगथोखिबा म्यूजिक कंसर्ट अमदा सकंगदबा मियोय खरना तमथिना फुरमदुना असो अपन नंगनखिबा थौदोग अदुबु म्यूजिक पु पामजबा मियोय सिंग अमदी आर्टिस्ट सिंग नंगसी मणिपुर प्रेस क्लब ता यानिंगदबा फोंगदोक्तुना प्रोटेस्ट तौखरे हाइबा प्रोटेस्ट असे द वायलेंस इज नॉट कल्चर Fear will not silence our song. Protect artistic freedom. Amadi, you can build a revolution without education. Haibina singba play card kaya season ki hiramasigi mari lainana. Pangtho kiba paugi mi famadu da ben asigi vocalist oiba Haikruism Kennedy na haikibada. Thasigi tang tara mathui da taurem da pangthok pa Wayum Music Festival da ben asibu sarukiyana ba khanghalakpadagi makhoigi oiba performance piki. Performance piba loiraba matungda green room da ngaiha potha naringai matamda sakhangdaba mamai mid khumba mioi khara changlaktuna photo kaminasi haina ma pukok thoklaba matungda tamthina phuraga hundoklam laga chenki asigumba artist singda satharakli ba thawong asi tasengna laibak thibani lamdamasi artist singdi miyamgi thogal tawjabani haibasi makhoina khangfam thokpani numidadu da thokhiba thodogadu matungda muk hanasu thogan biganu loina na mahapu kari maramgi damak phuram libano haibadu athuba matamda सेंगदोक पीद्रबदी आर्टिस्ट सिंग मखाताना मखल कयागी खोंजंग संगसलकपा याय हाइनसु मांग फोंदोखी पनबा याबदी थौदो सिगी मतंगदा सवोंबुंग पुलिस स्टेशन दा कंप्लेन अमा रजिस्टर तौदुना लेरिबनी ग्रीन दा संगलोगा आइगा आइगी इंगाव पाजिगा अखोइनी अखोइगी इमारबा अनिखक मोइ जगा खंगबदी हाइविसेना ग्रीन दगी खोंका अहुम मरि कांद्रोपदा मोइ अहुम माइ कुपगा लेरमे अखोइ माइ कुपागा full marks ne mami te gen uje amana photo na mina se haire ro good theta leba mi ne duga aduma adumai to kale ji thaji de duga kitang khongka paramu kunjara kanda moi mari mo ngale mo mo tare muksina engonda stiro photo na me hino ta ugi akan ba program na se to pulap pulula baita duga mana ngak pa khanga ami id pass ka knockout ti chate re turi ta di ta re makha iyam chimakha yam ti thwe magi mi do yang amamne ngamotraka namana dakin di fure na yamna anak pa distance ni promise ku no pasna law gi moje amon fu go de pomaga chen ni baita mo chen re mayam tanare tanada phangre id dum da treatment piraga id chen ko nam bida id taraga adum leirabane mayam fast treatment pire इम्फाल वेस्ट के लंगजिंग अचौबा घरी अमने संगाई प्रो हाइरिबा मफम सिंग असिदा नोंमै कापसलमगी थौदोक सेनाई हाइबा केसीपी की केड्री खाइदेम रंजित अमदी सनसम बीर मंगोल हाइरिबा मियोयनी असि पुलिस न फारे हाइदुना थासगी तांग तरादा पाउसे अमदी इलेक्ट्रॉनिक मीडिया सिंग द फोंग न रखिबा दु केसीपी अमदी मसिगी लानमि संगलो एमएफएल गा हिरम मतदा मरी लेनदे हाइना लोन थिंख्रबा कंगलेपा कम्युनिस्ट पार्टी केसीपी की डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी Secretary in Charge S. Mangalna Thadorpa Serol Mana Fongdorakli
Serolsina makha taraduna Langzing asoba gari amadi sangai pro haiba mafamsing asida nongmai kapsilamba yauna uripokta laiba Dr. Loken gi yumda nongmai kapsilamba gi thodoksinga senai haina pulisna phakiba Sagolban Moirang Hanuba Lairaktagi Khaidem Ranjit Sahi Kumpu Manga Amadi Pumlaudagi Housing Tera Lokrakpam Lekaida Leiba Sanasam Biramangol Sahi Kumpu Humdoi Hairiba Mioy and Yasi KCP Amadi Mastigi Lanmis Sanglo MFL gi Kedri Amatan Taylor and Namakoyanima KCP Amadi Mastigi Lanmis Sanglo MFL ga Karigumba Hiramamata Mari Lena de Haina Suserola Sina Sangdorakli National Highway 37 Land Affected Core Committee Ziribamna Sinduna Committee gi Executive Member Wiriba Thongam Somrendro gi Sangaida Miyamgi Oiba Mifama Mapangthoktuna National Highway asi Chauthokpada Pihoda Bachada Taranithoi gi compensation Pithoknaba Mari Lenaba Authority da Iba Serol Pisinduna Haijaba Haiba Yauna Warep Kaya Lokre Ngasi Mifama Duda Committee gi Advisor Retired SP Y Asok Kumar Amadi Retired SP Moirangthem Mubina Maru Oiba Myoising Oina Saruk Yakhi Mifamaduda ZDOgi President E. Dewan Amadi Advocate L. Romena Singba Mioy Kiana Wangangki Mifamaduna Thubamatamda Ziribamgi Disida Memorandum Mapisinba Amadi Core Committee gi Member Sing Southok Handuna Hena Mapangal Kalhan Bahaiba Warip Sing Sulauki Thasigi Hokiba Tang Tarani Togi Nutilpung Ohumrum Tabamatamda Utlaw Sajor Lokon the Hangliba prefabricated house the Haladiba Churachan Pordagi Lanjender Kiba Moirangtem Kirangi Ka electric short circuit Tagi Horapa Maina Ka Duda Laiba Potsai Ayamaloina Maina Sakre have a pow social media da Ubadagi like minded group LMZ Manipurgi Maikaidagi Kudaki Tengbang Wina Lupalising Manga Mateng Pankre Waraba Matamda Mateng Pangbirak Paduda Kirangiloina bi Abena Mitlu Pirang Sintana like-minded group Manipurbu Thagatpa Phongdorakhi Ngasigi Tengbang Khongsadatuda President L. Kunjaishore Secretary Ozit Sorokhaibam Treasurer Kunjaishore Mangsatabam Assistant Secretary Surendra Ningomba Member Joy Kumar Thoksom Amadi Mohen Ingudam Susaruk Yakhi Tengbang Khongsadatuga Mari Lainana Secretary Ozit Sorokhaibamna Phongdokhibada Mayum Makai Ut On Kraba Imung Amada Amuhanna Mai Chaglaktuna Imungi Maruiba Potsayam Amang Ata Thokiba Haibasi Awabagi Mathakta Awabata Haibaduni Maramasina Lamdamasigi Puchel Saraba Mui Singnasu Angama Mateng Pangbiu Haina Apil Tokhi Asigumba pi fabricated house da laiba imung amana tumna sakhiba haibasi ngarang nungdang makoi karam tawdru lelam gadagi haibase khallubada koi ahing tumba yade adubu relief camp gi ningjen manaba mayamna cheng khaina dana adagi phi khaina dana admai tawru ngarang ahing ji lien gi haidana akoi gi relief camp gi isinaung gona phongdorokpada akoi yam nungai ba phawi jireba tanja da de akoi karim awa taraba matamda akoi managadabani mi amagi pukchen marup amagi pukchen karam matamda khangi haiba matamda awaba tarakanda khangi maramaduna asigumba morangdem kirangi imungna nangiba awabasi masina kanada hina kanada haibasi mayu langpa bi tambang amnati maramaduna asigumba imung asida laing maidena pangjariba mateng asina makogi pelamgani haibanate manipurda mi mayam lei mateng pangba yaba maramaduna aikoina pangbugumna pangbiu haidana aikoina message puwa adugumba aikogi tengbang ba gi thoramni Miyamgi Tabak Toba Haibasi, Miyamgi Luchingba Oriba MLA Singkatana Tawani Haibalate, Miyamgi Tabak Tawzagi Haiduna, Boat Lab Namatorak Libasingasu, Miyamgi Tabak Adum Tawa Yai, Masidai Koi Masel Amana Ama Hunaduna, Ngangnavagi Muta, Miyanga Munatana Duna Hena Paba, Saukatba Lamdamama Oina Nabukana Minasi, Boat Lepning Liba, Mayamsu, Afabata Wiraklo, MLA Oizariba, Aisu Adum Tawzage, Boat Tudi Hayeng, Miyamna Paba Mira, Adum Tadagadori Banina, Kumbi Assembly Constituency ki MLA S. Premchandrana Phongdokre. Wafam Singasi Kumbi Assembly Constituency ki Torbungi 29/4 polling station ki Manusana Lairiba Waikurok Tagi Lanjena Duna Relief Camp ta Lairambadagi 29/26 polling station Wangu Terakhong Ward number 5 ta Lairaba Wahengba Modhu Mongol gi Nauna Mayumakai Sabda Chang Polam Singh MLA na Mateng Pibagi Thoramamada Phongdokibani MLA S. Premchandrana Makatana Hai State Highway ama Uriba Welcome to Kumbi Haina Thariba Mafamdagi Wangu Fawgi Lambiasi Miyamgi Khanduna Mahaki Timna Araiba Sel Puthokna Duna Semba Horakpada Ngairingaida Kanagumba Mioi Karana Lambi Tingzilakpadagi Miyamna Awawa Kaya Mayok Nakibani Adubu Lambi Paringasi
हंदक की प्रोग्राम फोंगलकपदा डिस्ट्रिक्ट असगी ओइना अहानबदा सुंगसोय सोयदना यावरकलगनी हाइबगी थाजबा पिखी अखोई बोल लेमनिंग बबु ओइसिनु प्रजा की सेवा तौनिंग बा तोंगान तोंगान बहिरम क्यादा बोल लेप ngaktane प्रजा की सेवा तौने हाइब लैते बोल लेप तरदी प्रजा की सेवा तौ यादि हाइबसु लैते अखोई तौनरि बखरा से अखोई मसेन अखोई पोकमिनरिबा अखोई खोरि नोपम तारिबा अखोई लमदम मसिगी जगह से सखन बनबा अदु अखोई पोनपम मणिपुर स्टेट के सखन बनबदा अखोई मसेन हुन्नाबा ngangnaba हाइबसे फत्ते मसि यारमे के कोई मिनि यंबसु नुगाइते कोइना ताबदुसु कोई तानिंगदे आइना मीबु साइबोरसु तानिंगदे तानिंगोय अदु मीना कोई साइबोरसु तानिंगदे अदुना यारि मखैदे कोई मसेनजे साइनाबा हुन्नाबा तबुगी सरुपुदी कोई मसेन मुन्ना खनरगा करी दौसिगे अफबा तौबदो बोल लेमनिंग एबा मयामजु अफबा दुम तौबिरो बोर काजरी वैसुम तौगे कोई मसे हुन्नादो सरुपुदे हेंग परजान अफबा मिदो अदु दुम बोत हादा दोइन आइना हेक्ता आइना ngang ba hire madu sai thiba ngame mai thiba ngame mangai mai madu madu aina mai asoibu thira ngang ngame harga prajana vote pira kadawdi natte Ministry of Education Manipulinga ki Directorate of University and Higher Education amadi State Project Directorate PM Usagi Makhada Escola Women's College Nambol Senduna numitari ni ki sathagada self defense ke khanaba training program ama college asida hudokrai हौदोपगी थोरमदा एस्कुला वुमेन्स कॉलेज के प्रिंसिपल डॉक्टर आर.के. लोकेंद्र, डिपार्टमेंट ऑफ कॉमर्स के असिस्टेंट प्रोफेसर इरोम नरेन, डिपार्टमेंट ऑफ फूड टेक्नोलॉजी के असिस्टेंट प्रोफेसर डॉक्टर लाइश्रम सुमोबला, डिपार्टमेंट ऑफ ज्योग्राफी के असिस्टेंट प्रोफेसर चोंगथाम रामेश्वर नाथोब मिठुंगलेन सिंह ओइना सरुक याखी सेल्फ डिफेंस ट्रेनिंग प्रोग्राम असिदा साउथ एशियन ऑल स्पोर्ट्स फेडरेशन की जनरल सेक्रेटरी अमदी टेक्निकल डायरेक्टर ओरिबा ग्रैंड मास्टर एनजी जित कुमार चामदी साउथ एशिया कुंफू फेडरेशन टुइशू कमिटी की चेयरमैन अमदी टेक्निकल डायरेक्टर डॉक्टर हुइड्रोम रोमेना इंस्ट्रक्टर ओइना सरुक यादना कॉलेज असि की माहिरोइ नुपी मसा सिंह ताकपी तंबिबगी थबक सथखी मखा तारकपदा सानबगी पाव अमुक लौबिरासे All Manipur Polo Association Senduna Mapa Kangjibung Loinana Polo Ground Haina Kangnariba Sanabung Asida Zatharakliba Kuntramapan Suba Senior Men's Polo Tournament King Assanaki Match Singda Black Watch Polo Club A Babuparana Panzil Mapan Anida KMM Riding School B Singjamai Bumaiti Papi Kre Atopa Match da MPSC A Manipur Police na Panzil Mapan Taruk Tathangmaiban Youth Polo Club Bumaiti Papi Ki Match Samadana Assam Rifles Polo Team A na Ibudau Marjing Polo Club pu Panjil Tara Humdoi Amadamai Tiba Pikre Satharakliba tournament asigi hayeng match ani sanaragani Khuraizam Ranarayan Sastri Memorial Manipur University Inter-College Men and Women Chess Tournament ta TS Pol Manipur Women's College Nanupigi aduga KP College Nanupagi overall team champion oiba ngamkhre Manipur University Sports Committee की मीटिंग मखादा मोंगसांगई दे लेबा TS Pol Manipur Women's College na yumbu oiduna pangthokiba tournament asigi ngasi loisenbagi thoramadуда Manipur University Sports Committee की Assistant Director Dr. C.S. Pradeep Khuraizam Ramnarayan Sastri Memorial Trust की Vice President K.S. Ingobi TS Pol Manipur Women's College Principal KSS Devendra Amadi College Asigi Teachers Association के Secretary S. Tombi ने सरुक याखी टूर्नामेंट असिदा मणिपुर की तोगान तोगान बा मफम सिंगदा लेबा कॉलेज सिंगदगी लाकपा नुपी मचा तरा अमदी नुपा मचा निपाना स्विच लीग राउंड मरीदा अथोई अहेन तानखी चथखिबा टूर्नामेंट अदुगी नुपी की कांगलुपता TS Pol Manipur Women's College na overall team champion Manipur University na first runners up atuka Waikhom Mani Girls College na second runners up taki sathakiba tournament asigi nupa gi kanglupta na KP College na overall team champion Manipur University na first runners up atuka Manipur College na second runners up taki Manipur Cricket Association Sinduna Sanabunganida Satharakli Bamanga Super Plate King Ase Model Higher Secondary Amadi Oriental College Ground Sanakiba Medsta CDCC Sagol Banna KSDO Kyamgaibu Run Kunni Pandamai Tiba Pikre
Match asida CDCC na ahanba innings bet paiduna over kuntra mariga ball anida wicket loina turaga run chamaga humphudra lokhi. KS Tionani suba innings bet paiduna over kuntra mathoiga ball mangada wicket loina turaga run chamaga nifuni thoi logduna match mighty ki. Tournament asi ngasi khangabok public ground na sanakiba match da Al Amin Lilong na NCA Lilong bu wicket taruk tamaiti papiki match asida NCA na ahan innings bet pairaga innings ki apiba over kuntra manga loibada wicket mapan turaga ranchani kunnipan lauraga target ranchani kunmapan thongki ani sub innings da Al Amin na bet paiduna over kuntra humdoiga ball anida wicket mari turaga target ranchani kunmapan lauduna match mai paki. Manipur Veteran Cricket Association Sinduna Langthabal Public Ground na Satharakliba Kunithoi Suba Manipur Veteran Cricket Tournament King Asisana Kibani Suba Quarter Final Match da YCC School na ran amada YPHU Warrior Lalambung Bu Maitiba Pikre Match asida YCC na ahanba innings bet paiduna innings ke piba over kuntra loibada wicket mari turaga ransa maga mari futra lauki ani sub innings da YPHU Warrior na bet pairaga innings ke piba over kuntra loibada wicket mapan turaga ransa maga Marifu mapan khak logduna match asimai thiki hayang tournament asige hum suba quarter final match oina race nagamapal amadi Jem Khagempali na sanaragani Loisilak pada maroi bapau amuka na pizari Kangpokpi district ki Ireng Naga village ta thokiba pamlaba thodogadu matungda mu hanna thogan biganu haina governor da Petrol pisingkre Education subject ki oinadi concern subject ta qualified oiba candidate sing tamak thabak khanbiu haina aspirants sing na appeal tawrakle Lengak na license piduna yungang yolhan bayaning te haiduna mayra pai bisingna wakalakle Lengak ka yanaba purappadagi petrol pump sing mausagu mathau tawba hokre khongjang manungda black ta petrol thadokibadi leite hairi Amadi artist amubu purambagi thawong laibak thibani January bamioi singna sengdorakadabani haina victim moiriba the dirty strike ki vocalist H Kennedy na fongdorakle ISCOM news na pijaba ngasi nomuyo iba Manipuri pau matanga seloijare meeting tabiri basingbo mukana khurumjari